Ibes Paodam yeng tabiri basingbu ahan maktada Binita oinam na taram noksaboloy na kurumzari. Hauzik Paodam asigi maroyo pau pijari. Sahi tare long yomangda mahak MDS ki chairman oiki haiba wafam asi pumla lali haina hanagi Manipur ki Chief Minister Oibo Bina phongdokre. Kaksing district ki longmi singna har phangana bataksinkhre. Loinana India da COVID-19 laina naraba miyoi lak ani lising yangkhaini pan satruk marifu manga naba phakre. Hauzik mapung oyo Paulo Birasi. Manipur ki hanagi Chief Minister aduga CLP ki lusing basu oiriba Oibo bigi yumda ngasi Central Bureau of Investigation ki Joint Director NM Singh na lusing ba team amana mahaki official residence satuna wahang pahong sathakre hairi. Case asi LDA gi lupa crore sahum kuntra rom lana sinakre haina maral siduna matamadugi Chief Minister gi thabak pukiba Oibo bigi mathakta CBI na case register tawna ticket pa hokibani CBI na case asi paira matungda Oibo bigi official residence yauna mahaki thawbalda leiba mayumda su red tawkrabani panba yabadi case asiga mari lena CBI na LDA gi makok thongbo officer singi mayumda su wahang pahong tawbaga lena red chathakibani ngasi CBI na wahang pahong sathara matungda Oibo Bina pawmi singna wafam kya phongdorakle mahakna hai CBI na sathariba investigation asida mahakna angamba thakta cooperation pigani mahakna sengdorakpada Congress na palingai sahi lisingani tara humdogi April dagi lisingani tara marigi August phauba sahi amarom tamak mahak Manipur Development Society gi chairman gi phampuramki adubu Manipur da phongba pause kharada mahakna sahi taret lom MDS ki chairman oiki haiba wafam asidi pumla lali mahakna makha takibada mamangda CBI na mangondagi lupa lakh 13 lomgi ariba sel recover tauki haibagi wafam adusu aranbani CBI na phagatkiba sampam adu lupa lakh amarom tani sampam adu mahaki masanupa luhongbada miyamna nungsibibagi gift oina pirakhibani hairiba sampam adu mahaki imung manungi miyoi singna lauthokpa kaubudagi leirambani haina Oibo Bina phongdokhi aina haijaningambadi yaragadi ai noina any type of investigation tawda I always most welcome I will extend full cooperation anytime cooperation tawni tawdabu hujik lairiba problems masina yaragadi video conferencing tawba Delhi da oiba yai noi head office da oiba yai aina samoyar quarter da kaida tawraga through video conferencing noina hangba apamba investigation ina noina apamba hangningma ngai hangbada ai kasu kaide na hai adaida moina sar khoi video conferencing si moi rule da haibra keno yada da tangai khadana la amni adui matta si investigation si khara thuna loiselo na haina tawla khane na is all right COVID-19 pandemic sandorakpaga mari lena Kaksing district ki oina ngasi June gi tang 12 gi nungthil pung ani phawada laikiba quarantine center summary report ta district asida apunba community quarantine amadi institutional quarantine center 13 leibada mapandagi halakpa inmate lising amasani pan kunipa lerere makhoi adugi manungda inmate sahung 13 hauji quarantine center singda leiri inmate lising amasamri mauda tarukti quarantine matam loreduna mayumda hankiba amadi COVID-19 positive oibadagi isolation ward ta thamkre district asida miyoi humpumapan COVID-19 confirm oibadagi containment zone tara humdoi leire miyoi tara nipan amana narubadagi pharakre hairi Kaksing district ki longmi singi yengbiraga Kaksing subdivision amadi Waikhong subdivision da mafam chaba yengbiraga low ubada sinagadaba har stock tobiduna longmi singda phanganbiu haina Sakmaijin GP level multipurpose cooperative society ki president Konthaujam Manihana lengak amadi agriculture department ki puning singsalakli ngasi Sakmaijin kunauda pangthokpa pawmisinga unaba amada Manihana makhata na phongdorakpada COVID-19 ki wanaro matamasida hauji lau singu gi damak tangai phadana sangba harasi Kaksing district ki longmi singna thawbal tana satuna har loba satpada
ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯂꯧꯃꯤꯁꯤꯡꯅ ꯊꯧꯕꯥꯜ ꯇꯥꯟꯅ ꯆꯠꯇꯨꯅ ꯍꯥꯔ ꯂꯧꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯍꯥꯔ ꯕꯦꯒ ꯑꯃ ꯑꯅꯤꯒꯤꯗꯃꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯔ ꯂꯧꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯩꯇꯕꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯗꯤ ꯋꯥꯏꯈꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯍꯥꯔ ꯁ꯭ꯇꯣꯛ ꯇꯧꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ मरमदी कक्सिंग सब डिविजन अमदी वाइखोंग सब डिविजन अनिसिदा डिपार्टमेंटना मरम जाना स्टॉक तौबिरगा हाइरिबा अखोगी कक्सिंग डिस्ट्रिक्ट की मनुंगसिदा अखोई लौमिसिंदा हार से मतम जाना फंगनबा अखोई सरकार की अखोई थबक लौखलहनिंगी अमसुंग डिपार्टमेंटना मसी अरेंजमेंट तौहनिंगी। अमरोमदा कक्सिंगी लौमिसिंगदा अहोंग ममलदा यूरिया हार मरांग कायना फंगनबिनबा सोशल अपलिपमेंट सोसाइटी मणिपुर हेड ऑफिस कक्सिंगी माइकैदगिसु डिप्यूटी कमिश्नर कक्सिंग वेलेंटिना अरामबमदा मेमोरेंडम अमा पिसिनख्रे। कक्सिंगी तोंगान तोंगानबा लेकाइदगी लौमी मयाम अमना साइन तौबा मेमोरेंडम अदुंग असी डीसी कक्सिंगी ऑफिसता लाक्तुना पिसिल मतुंगदा लौमिसिंग अदुगी महुत सिलगा कक्सिंग मया लेकाइदगी यंखोम नीलचंद्रना फोंदोखिबदा हौजिक लौमिसिंगना फौ हुनबा अमदी लिंगबगी मतम असिदा यूरिया हार असी असुकी मतिक दरकार ओइरे अदुबो गवर्नमेंट अहोंग ममलदा लौमिसिंगदा फंगलिबा यूरिया हार असी कक्सिंगददी फंगदबना इम्फाल अमदी थौबालदगी लौनबा होनबदा खुदोंचादबा मयाम अमा मायोकनरी। कक्सिंग असी लौ सिंगुबगी पोथोक मरांग कायना पुथोकलिबा लमदा अमनी हौजिक यूरिया हार यामना तंगाई फदरबा मतम असिदा कक्सिंगी लौमिसिंगदा हार असी फंगनबा हाइरदुना कक्सिंग डिस्ट्रिक्ट हेडक्वार्टरदा हार पुबिरऊ हाइना डीसीदा तक्सिंखी। डिप्यूटी कमिश्नर कक्सिंग वेलेंटिना अरामबमना फोंदोरकपदा कक्सिंग अमदी अकोइबगी लौमिसिंग येंगलगा कक्सिंगदा यूरिया हार पुरक्तुना लौमिसिंगदा अहोंग ममलदा फंगनबा कन्ना होटनरी अथुबा मतमदा थबक ओइना पांथोकलगनी हाइखी। बीजेपी नेशनल सेक्रेटरी नॉर्थ ईस्ट इन चार्ज यूनियन मिनिस्टर राम माधव हाइख्रे मणिपुर की बीजेपी की चुंगसिनाबा सरकार हाइबसी तामसुना हाइबदी इंग लिसिंग अनि कुनिथोय फावबा लेंगदना लेगनी। वाफम असिंग असि न्यू दिल्ली इम्फाल इंटरनेशनल एयरपोर्ट थुंगलबदा श्री राम माधव पाउमिसिंगना हंगबा वाहंगी पाखुमदा महाकना फोंदोखिबनी। अतोप्पा पाउमिसिंगना हंगबा वाहंगदा महाकना हाइखिबदा ngasi इम्फाल लालिबा असि था असि 19 पांथोखिबा मणिपुर की राज्य सभा की सीट बीजेपी ना पुथोकपा कैंडिडेट निंगथौ लैसेंबा सनाजाउबना माय पाखिबा अदुबो तरामना ओकपा थागतपा नुंगायो फोंदोकपा लाकपनी। माना मखा तारादुना बीजेपी ना लुचिंगलिबा सरकार असि हौखिबा सही अमा अनिगी मनुंगदा मरा सेटकद्रा सेटलोइद्रा स्टेबल ओइगद्रा ओइरोइद्रा हाइबगी वाहंग हंगनदुना लाकली अदुबो मिखल क्या पांथोखिबदा बीजेपी ना पुथोखिबा कैंडिडेट सिंगना माय पाकना लैरिबा सरकार असि 2022 फावबा स्टेबल ओइगनी हाइखी। ngasi इंटरनेशनल एयरपोर्ट नेशनल जनरल सेक्रेटरी राम माधव थुंगलबदा चीफ मिनिस्टर एन बीरेन महाकी कैबिनेट कलीग सिंह एमएलए सिंह पार्टी की मरोय मिसा कयाना ओके हाइरी। मतुंग ngasi नुंथिल पुंग 3 रोम ताबदा हंदकता था असि 15 पांथोखिबा मणिपुर की अमतंगाइरबा राज्य सभा की सीट की बीजेपी की मिरेप ओइखिबा निंगथौ लैसेंबा सनाजाउबना माय पालकपदा नुंगायो फोंदोक्तुना महाकपु चीफ मिनिस्टर की बंगलोदा पांथोकपा थोइदोकपा थौरा अमदा ओक्तुना इकाय खुमनके हाइरी। अमरोमदा अखोगी पाउमिना फंगबा सोर्स अमदा बीजेपी मनुंगदा सरांगनबा क्या लैरबरा हाइबगी सिंगनबा लैरे। कक्सिंग डिस्ट्रिक्ट पुलिस ngasi ayu कक्सिंग पुलिस स्टेशन की मनुंग चना लैबा सोरामया लेकायदा लैबा मोहम्मद इस्लाउद्दीन कौबा मियोय अमगी युमदगी ब्राउन शुगर ग्राम 750 होंडा डायो अमा अमसुंग मारुति स्विफ्ट कार अमा कोना मोहम्मद नवाज शरीफ सही 13 कौबा मियोय अमा फागतपा ngamle हाइरी। फागला मियोय अमदी पोलम सिंह अदु ngasi एसपी कक्सिंग ऑफिस ता पाउमी सिंह अमांगदा पुथोकलदुना एसपी कक्सिंग विक्टोरिया यंखोमना हाई ngasi ayu अकक्नबा पावमा फंगबदगी महाक मसामकी अकनबा पौताक अमसुंग मियेंग मखादा केएसएस मनिहार एडिशनल एसपी ऑपरेशन कक्सिंग नलुसिंगबा कमांडो यूनिट कक्सिंग की ऑफिसर इंचार्ज इंस्पेक्टर एन टिकेंद्र मैते इंस्पेक्टर केएसएस प्रकाश अमसुंग नुपी पुलिस यावना सोरामया लेकायदा लैबा मोहम्मद इस्लाउद्दीन अपोकपा लेखिद्रबा अहमद की युमदा थीबा हुंबगी थबक चथखी। थीबा हुंबगी थबक चथबदा मोहम्मद इस्लाउद्दीन की मचानुपा मोहम्मद नवाज शरीफ की कादा गनी बैग अमदा ब्राउन शुगर ओरंगनी सिंगनबा पोलम सिंह यावबा सापोन हापनबा कैप 52 यावरंबा थेंगनबदगी मोहम्मद नवाज शरीफ अमसुंग पोलम सिंह अदु फागलबा तुंगदा नवाज शरीफ पु वहंग पावंग चथबदा महाकना पोलम सिंह अदु पुथोक पुसिन तौबदा सिनबा हंगामपाल मचुगी कार स्विफ्ट रजिस्ट्रेशन नंबर DL5CK
5223 Komla Masugi Honda Dio registration number MN01AFA319 amasung Nawaz Sharif na sinaba Redmi gi mobile handset amasu phagat pangamle Nawaz Sharif na haidorakpagi matungina mahana purakle polam sing mayai ka bani sagi polam sing adu more dagi myoy ani dagi purakpani haina su khangbangamle makhoi Phagatnaba thabak sing lokhatle Phagalaba Nawaz Sharif amasung polam sing makhata ba logi thabak thoram sing lokhatnaba Kaksing police station da Sinaduna FIR amasu lokhatle mayai ka basinja drug asi aikhoi khudim angna tengbang minaduna thingminasi haina su SP Kaksing Victoria Yengkhomna miyangi pukning chingsilakli Sorara changaga aikhoi hairiba drugs brown sugar around 730 gram asi aikhoi ngasi recover toba ngame duga accused plus aikhoi gari ani su seize tawre accused na haidor ko matungi na aikhoi mi ani hum su aikhoi gi rather da leiri hairiba mi ani sisu koi na phana ba kan hona jagani drug asi aikhoi pulap thingminana ba pulap hona minasi Social activist ama oibatanatana philanthropist amadi entrepreneur ama soiriba Dr. Alishan Abonmaina Singtang Women's Development Association nga khusamnaduna Manipurgi manung hanjina leiba khungang singda zatharakpa tengbang pibagi thorong ngasi su makhatana Kaksing district ki hianglam SC gi manung chana leiba COVID-19 gi lockdown gi awaba mayok nariba sengmaijing khunau gi imung jam kunthra da seng alu thomna singba chanaba polam sing tengbang pikre Dr. Alishan Abomai Masamag Yauna Singtang Women's Development Association President and Kunjesori Executive Member Takelamba Minarani Amadi Atay Thomi Kayana Saruk Yaduna Pangthokiba Ngasigi Tengbang Piba Duga Marilena Dr. Alishan Abomai na Pondokibada Ngasi Tengbang Pizari Polam Singasi Singtang Women's Development Association Amadi Mahak Masana Sathariba Tengbang Pibagi Thoramasibu Pungning Thogot Piduna Phawak Chawdagi Puksel Chauraba Ireng Bam Bhumi Cha Maitena sponsor Tobirakpani Haiki Mahakna Makhatana Phondorakpada miyamna COVID-19 lockdown gi awaba mayok nariba matam asida zat bizat khaidana singtam amatani ekhoi isilinawni haiba wakhalonda sathariba tengbang piba sida lamdam asi puksel chauraba paisa paiba miyoi singnasu mateng pangbiyu loinana asigumba awaba tara matam asida ngamjaba khara do erbasu miyangi mateng pangnarabadi ekhoi maselgi marakta asetpa nungsinaba mari adu phangba ngamgani haiki More Choice Enterprises Manipurgi sponsor Makada Kuki Khanglai Lompi KKL More Block na siduna COVID-19 na maram moiduna khamtheng na awaba mayok naraba more da leiriba lukrabi nupi singda cheng hawai amadi alu sing mateng pangbagi thara ama Hill Tribal Council more gi office da pangthokre ngasi mateng pangbagi tharamda ISDC gi thauburoi sing More Choice Enterprises Manipurgi miyoi sing amadi Kuki Khanglai Lompi gi thauburoi sing yauki Makhatana Adulam Center Agap Children Home Jehovah Jireh Children Home Asha Bhawan Rehab Hope Center na chingba singdasu cheng hawai aluna chingba chanthana polam sing mateng pangbagi thabak su chathaki Wangkhem Assembly Constituency gi manung chanba sarang pan mamang lekai daleba miyamgi amata ngairaba water supply gi pukriya choba sigi akoibada social worker kangambam jadumanina JCB sinaduna tauthaduna semjin bagloena pukriya si akoibada fencing tawna ba square feet lising amarongi ba wire sing kuchina kre khulgi pukri semjin ba madi ba wire sing kuchina ba duga marilena pukriya sigi committee gi member amaso iriba Econet warrior gi secretary Sairem Okenjina haikibada water supply gi ising singkhapam oiriba sarang pamamang lekai gi pukri achauba si matang kuina fencing tawba ngamdana lakpa du Wangkhem Kendra gi social worker kangabam jadumanina ba wire sing Kusinabire amadi fencing tawbada kudong chanaba pukri asigi akoibasu asangba paisa puthokpidna semjin birakpani haiki Kumja lesing tara tereki angan matamda matamadugi sakmai kendragi MLA khwairakpam Devendro na puna khong mathakta saduna miyamda Kusinabiramba thong ama Sahi dumaki April thada thokiba chaubai sing isauda tekhibadagi sahi ahum hena sinaba yaraktraba thong ama sekmai schedule caste development committee na asangba sampam puthoktuna semjinba matung ngasi sekmai maikaigi saknairaba iba masoi ribalamda masi cultural activist ya school khwarakpamna haunobi matungina sangaduna miyamda na honana kusina kre Handakta Polautokraba High School Living Certificate Examination da ahum suba position lorkraba Arabti Mayalekai dagi Rahul Naurem Apokpa Naurem Jibol amadi Apokpi Santi Blabu Arabti Mayalekai Social Club
Thongkhong Laikai Mera Paibi amadi Bamo Laikai Mera Paibi gi Maikai dagi Mahiroi asigi hona jaman bu thagapa phongdorakli mahakna Laikai asigi mingchap purakpada thagatpaga loyana mahaki tungi punsida hena mai pakpa purakpa oirasanu hainasu taibang semba mapuk yamphamda thaunijari hairi More Consumer Club MCC gi nauna thaupugadaba sing khanbagi thorama pangthokre ngasi More gi Phaicham Bank da laiba MCC gi office da pangthokiba thaupugadaba sing khanbagi thorama duda More da lairiba tongan ba community gi leader sing yauna pangthokpa thorama duda More Consumer Club ki 2020 dagi 2023 phawbagi thaupugadaba sing nauna khalaba sing adudi Mr. Saiboy Hauke President Mr. Benjamin General Secretary Mr. Ginio Singsang Vice President S. Mithun Maitai, Vice President Inter, Mr. N.T. Boy Maitai, Vice President Actor, Mr. Thomas Finance Secretary, Muhammad Abdullah Information Secretary Singni. Directorate for Welfare of OBCs and SCs ki Director Thadorakpa General Amana OBC Pre-Matric 2019-20 PFMS Second Base ki Beneficiary Chama Amadi OBC Post-Matric 2018-19 PFMS Second Base ki Beneficiary Yankai Taruki Scholarship Amasung SC Post-Matric 2019-20 PFMS Second Base ki Beneficiary Chani Humdra Manga Amadi OBC Post-Matric 2019-20 PFMS Third Base ki Beneficiary Lising Amasani Pan Kunipan gi Scholarship PFMS ki Kuthangda Payment Tauna by Advice ISDFC Bank da Forward Tokre Payment Advice List Directorate ki website www.manipurobc.gov.in dagi phangani loyana Payment Status PFMS website https://pfms.nic.in da changaga link toraga know your payment dagi khangba yagani haina zero asna makhatana hairi COVID-19 nabadagi phakibi sangchada 53.3 no yore haina government ngasi phongdokre miyoi lakh 2,2,9,735 phakre haukiba pung kunmari da miyoi 13,335 coronavirus na nabadagi phaki aduga COVID-19 na pung kunmari gi manungda active oirakibana masing 15,959 ni lebak asida active case ki masing lakh 1,3,419 ni ngasi phawada license gi sikibagi masing 13,363 sukre Maragasda Indian Council of Medical Research ICMR na phongdokibada haukiba pung kunmari da coronavirus test tokibagi masing lakh 2,13,935 ni lebak asi yoina test tokrabagi apunma masing lakh 13,2,5,813 sukre COVID-19 ki testing facility asi government lab satre kuntra masung private lab sani humdra da ICMR na ayaba piri Uttar Pradesh ke Aligarh Railway Station da Nipanupi amasung labor lising kyana social distancing wafam leitana amaga tappakna phaminabagi video show kya thagana rakre hairi video amada Nipanupi amadi angang labor sing makota khaw thongaladuna rail manungda mari changbo utli ahunsuba video dana labor sing aduna social distancing thamdana police na queue da sanghanbo utli labor sing adu Bihar da satnaba thongnarakpani hairi Bihar da sengkhigadaba train sing lamthaba lakiba BJP MP Rasbiri dealer su tokphang khangdana tumina yengki hairi Bihar gi gaya yawna senggadaba train ahum aduda Tongadaba sing adu yampom masai sing adu yaman kibana social distancing tongnaba honabada soba khudong chadaba kaya mayoknari train sing adu phajana sanitize tawkhrabani haina senior government official ama oiriba Kuldev Singhana phongdokhi Haukiba May 22 da Pakistan International Airlines PIA plane ama pilot sing aduna Karachi airport tanaba honaraki adubu tabadi ngamkhide plane adu yumlata tasinki miyoi aninatana plane adu da tongkiba miyoi punamak sikhi Pakistani Civil Aviation Minister Ghulam Sharwar Khan haikibada pilot amadi controller na standard rule inkide coronavirus ki maramda wari sanaringaida makoi masagi duty thosadabagumna uki Airbus A320 adu Islamabad airport ta tanaba pilot sing hona ki haina Pakistan Aviation Minister na haiki Hozare bada mara pamuka na thamjari Sahi tare long yomangda mahak MDS ki chairman oi ki haiba wafam asi pumla lali haina hanagi Manipur ki chief minister Oibo Bina phongdokre Kaksing district ki longmi singna har phangana ba taksinkrei loinana India da COVID-19 leina naraba miyoi lakh 2,5,735 naba phakre Ngasigidi Paodam pijaba matang asilo sinjare miyang tabiri basingbu amukana kuramjari